Nung may humlong singna kuki singna kangpopi SP office ta landakre. SP yauna person kaya sukle irang laksin mada miyoy tara mga sukle. Kangpopi irang laksin na ba ahenba Central Forcing Imphal dagi Changsinkhre. Kangpopi district ki manung sanda cycle da Central Paramilitary Forcing thajilakpagi mayokta kuki singna changsilakpa Khongjang da Kangpopi SP office ta Khutlai paiba amasung paidaba kuki naha singna landakre. SP yauna personnel sin amasung Khongjang loi tara mga Asok Apan nangkre. Irang laksin naba Imphal da leiramba Central Forcing Kangpopi da Changsinkhre. Ajay Kumar Pala Manipur Taramapan Governor oina wasik lokre. Awaba nongraba singda minungsi utuna lankre haikibani terrorist singda natte CM. Hanagi Union Home Ministry oiramba Ajay Kumar Balana Manipur Taramapan Suba Governor oina ngasi High Court of Manipur Chief Justice D. Krishna Kumar na thabak paiba amasung aronba ngakpagi wasak lokre. Wasak lobuli thoram aduda ngasi ayuk pung tara makai tabada Rashtrapangi Darbar Hall da pangthokibani thoram aduda Manipur Lengaki Chief Minister Nongthamam Biren Manipur Legislative Assembly ki Speaker D.I. Satyavrata Cabinet Minister Singh Congress Legislature Party ki Leader Kokran Ibobi Rajya Sabha ki MP Maharashtra Lesema Sana Jauba MLA Singh Secretary Advisor Kuldeep Singh 3 Cross ki Commander Lieutenant General Abhijit and Penderkar Civil amasung Police ki makok thongba lusingba kayamarum susaru yakhe. Wasak lobagi thoram adu hek loibaga IRB ki contingent singna General Salute pidana ikai kumnaba utki. Khulngakpa fabagi mayokta wakat mifam chathakre. Khulngakpa hatpa amadi fabagi mayokta yaningdaba phongdoktuna lamsang bazar da wakat mifam chathakre. Lamsang bazar da apunba nupi khunai lukna sinduna lamsang bazar gi akoibada leiriba maira paiba singa saruk yadan chathakiba wakat mifam aduda maira paibi amana hai khulngakpa hatpa amadi fabagi thawong yaningde Police Commando singna maitai da khakta onsinduna thongna uthokpagi mahutta narco terrorist singda mathawna uthokpana singani. Khulngakpa hatpa Leinariba Police Commando sing chapchana chairak pigadabani. Thawal district ki salungphamda thokiba thodok adu akan mamongda condemn tawi. Masida natana fajan kiba khulngakpa taruk athuba condition yaudana thadorakadabani. Kuki singa tawnariba su lawthonaba NCP na PM da Changsinkhre. Manipur ki thodo achumba wayel phanghanaba honagadabani Sanjay Prajapti. Kuki lahawa singa laingaka sathanariba suspension of operation su asi lawthonaba Nationalist Congress Party APNCPAP gi North East State ki advisor amasung coordinator Sanjay Prajapti na phongdokre.